Second Yairipok Trophy 2026, John FC amasung BYFY semifinal changkre. Bishnunaha Youth Federation Yairipok BYFY na sinduna pangthokpa team tara-tara na group marithok na khaidokduna tha asigi tang 6 tagi BYFY gi playground at chatharakiba Second Yairipok Trophy 9A Manipur Open Football Tournament 2026 ki ngasi sanakiba quarter final match singda John FC amasung BYFY mai paktuna semifinal changbangamkre. Ngasi sanakiba ahanba quarter final match aduda John FC achan bigay na Master FA Yairipok topu goal ahum anida thoiba ngamduna semifinal changkibani. John FC gi goal sing adu match ki minute 36 amasung minute 19 chotpasingda M Arvin na goal ani aduga minute 13 chotpada NG Rakesh na goal amaga chanki. Master FA gi goal ani adu minute mga amasung minute 18 chotpasingda Benush amasung N Rishi na goal amamam chanki. Ahum suba quarter final match ta BYFYA na NGL Lorem Bambu goal mga amada maithiba piduna semifinal changki. BYFY gi goal sing adu match ki minute mga chotpada Bonison na goal ama minute 10 chotpada Aboy na penalty da goal ama minute 13 mga chotpada Sitil na goal ama minute 19 chotpada Immersion na goal ama aduga 50+4 minute chotpada Johnson na goal amaga chon mangamki. NGL gi amata ngarba goal adu minute 46 chotpada Pritam na chankibani. Match asida NGL gi sanathoida minute 13 chotpada yellow card ama piki. Tournament asigi mari suba quarter final tang kun mangada TMFC Yairipok amasung Tentha FC Tentha anina sanagani.